mayambu ahan namakda panthulung maikidigi ikok nona taramno okshiri aikhoina ngasishu miyam gidamakta wari macha makudol tamjanaba aikhoina purga lakchari tabirasi panthulung pujarak wari machada matam leiringai haidokpa takthokpa kangthokpa yaringai matam asida haidok hoba kangthok hobana khwaidigi phaba khongthangni haidunsu adum hainari kanagumba singna hainingna haiba ngamhodaba horen haige hayeng togi khalingai matamda khudong chabase phakpak lakhidaba matung tarakpada aibu hairsira haduna changduna hairuba matamdana matam henchiba masina singba kaya amsu yaudaba natte matamdo ngasisu kaudri ngasisu adumak nisingna leirari bijita amadi susilgi warini makhoi ani high school gi matamda school lamata da punna taminaki susilna larik la suda kahina thawai yawi bijata chutumak thawai yawi tawatabu susilna mangonda gidi wakhal losing leiba yamna hele class ida khwaidigi masing thanakhiba amaharagadi susilni susilgi man adumna haijaba khangjaba tarbasu mi ga punna matamda tumin lejaba hainingna mingonda wa kan ngam ngamjadaba icham chamba magi matauda bijata na kari wakaldagino kari punindugina khangde lona susinbu mani yenki makhoi gi marak asidana khwaidigi langkhiba khwaidigi mangau thikiba maharigana premoni premo haribu nupa asidi makhoina class 10 kam matamachida mamanaba sing nupi khangde nupa khangde mana pundaba mana loinadaba mamanaba amata leite mahakti amaronda haragadi kakhieng hadunasu mayan khangne amasu pangthena thinaba ngamba amasu wari pangchate saba ngambagi mayamna mabu kakhieng haduna aduma kawi mamanaba sing leiringai mamanaba sing pulingai matamda premo laklabadi es kakhieng lale wari yam puraklagani haduna mayamasi wa yamna hainabani makhoi class sida khara waba khara shotaba maharagadi susil orami susil ga premoga leikaini makhoi anidi pisak pilingai gi matamdagi pulai tawbatabu class 19 gi matam sirok matamdadi premona susil ga kaya kanna pulamde kaya kanna magalu niramde mahakti makhoi class sida khara hena langma pam natasu khara hena paisa pai bisingi masa masu oi bisinga mahaka punna loina duna nokna khena nungai wari sabase premona yamna pame premo larik la suda kaya hena puning changde susil ga maga pagna pundrabisu karigama ma khangdaba karigama ma khangning ma matangdi susil ga manakta premo yama toina laktuna hangi susil su mana khangjaba haijaba khudima premo da mana loina taklammi adebu school da class da punna matamadi susil ga manakta makse pakna leite asumna wari se thamjillaga nungai ba tangak amuk puraklasi nomigi nubini school sigi half timing matam sida sata sing atai yumda sak chap chanaki sattaba kaya amasu adumak derami matam sida premona nupi singi manakta phamduna wari shaba matam sida mamanabi amana yama thajadaba wada asumna kangthoraki kaksiang noi imana susilse larik pudi yamna phai haibu mabu nupi koibro class sida ikhoina ubdisu mase tumin leibadum oi ado noi gidi lekaini masi nupi koibraba se amta hayoba wadu tabad kakyan khumki as kaidi nupi koibnoba mama nabsu kya pundabani yumna sum leibani magidi sidi hankradana atuga ngaktang yumgi thaba khara taramnaga lairik parini haduna adum leidoini koira moida aduga lekai orasu ma koibigi paut tadida mama nabi singaduna hai adu mana pamjaba khanjaba nupi ga di leitro leiradi amma nang khara matiang pangbidana nangdi nupi nupa mayam pulli namanaba pullagabu nang matiang pangdi karigino khara pangbidana natraga phagi toraga amta hangune masu leiramadi yaiba lona amta hangune mama nabi di guwado taab kakchen hai hoine ai sho to kuina police hangsu hangde ai hange ai hanglagi yengi haduna numisigi matung nini humni gi matung dani nongma susilamadi premo makhoi ani phamin ba matamda premo na masiga fumase kangthoktuna mangondo hangse hanglubani susil ai nangondo wa mata hangine sena khumuko nangbu nupi koibra class ita dum phamin nabada larik koiba wa kaya tani akhoi na nangondo gi khangbuse adu nang sek nupi koibra wado harak susil se nokphet tawni yengi premon hai as
ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯎ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯗꯣ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯀꯣꯏꯗ꯭ꯔꯒꯅ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯁꯨꯁꯤꯜ ꯄ꯭ꯔꯦꯃꯣꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯀꯥꯏꯕꯗꯧꯅ ꯃꯇꯣꯝꯗ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯁꯦ ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯃꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯔꯤ ꯅꯪꯅ ꯀꯣꯏꯕ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯣ ꯅꯪꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕꯗꯤ ꯂꯩꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯑꯣꯏꯔꯁꯨ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯌꯥꯎꯔꯗꯤ ꯍꯥꯏꯔꯛꯎꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯣ ꯃꯤ ꯀꯌꯥꯝ ꯄꯨꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕꯗꯤ ꯂꯩꯕ꯭ꯔꯥꯕ ꯁꯨꯁꯤꯜꯁꯨ ꯄ꯭ꯔꯦꯃꯣꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕꯗꯧꯅ ꯇꯧꯏ ꯄ꯭ꯔꯦꯃꯣꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯕ ꯇꯥꯔꯕꯗꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯨꯁꯤꯜꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯈꯤ ꯂꯩꯗꯤ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯝ ꯂꯩꯔꯁꯅꯨꯗ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ ꯍꯦ ꯍꯥꯏꯗꯣꯛꯇꯕꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯃꯩꯔꯤ ꯑꯗꯨꯅ ꯆꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪꯗꯣ ꯌꯥꯝꯅ ꯋꯥꯒꯅꯤ ꯁꯤꯅꯤ ꯍꯥꯏꯌꯨꯅꯦ ꯁꯨꯁꯤꯜꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁꯣꯝꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯁꯨ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯑꯗꯨꯝ ꯑꯩꯅ ꯈꯟꯖꯕꯅꯦꯕ ꯕꯤꯖꯦꯇꯥꯁꯦ ꯑꯩ ꯌꯥꯝꯅ ꯈꯟꯖꯩ ꯋꯥꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯃꯣ ꯑꯁꯦ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯈꯤꯔꯝꯃꯤ ꯑꯁ ꯅꯪꯁꯤꯃ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯩꯃ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯤꯔꯣꯝꯗ ꯑꯃꯨꯛ ꯃꯥꯅ ꯌꯦꯡꯉꯤ ꯄ꯭ꯔꯦꯃꯣꯅ ꯑꯁꯨꯝꯅ ꯅꯣꯛꯂꯤꯕ ꯃꯥꯅ ꯈꯨꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯔ ꯂꯛꯅꯕ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯃꯥꯜꯂꯦ ꯁꯨꯁꯤꯜꯗꯤ ꯃꯉꯣꯟꯗꯁꯨ ꯌꯦꯡꯗꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯏꯀꯥꯏꯔꯒ ꯂꯩ ꯑꯁ ꯀꯔꯤꯅꯨꯡꯒꯤ ꯍꯪꯉꯨꯕꯅꯣ ꯑꯩꯕꯣ ꯅꯪꯁꯨ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯈꯜꯂꯛꯏ ꯑꯁ ꯅꯪꯗꯣ ꯕꯤꯖꯦꯇꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯒꯦꯔꯥ ꯁꯨꯁꯤꯜꯅ ꯀꯩꯗꯧꯔꯒꯦ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ ꯑꯁ ꯕꯤꯖꯦꯇꯥꯁꯤꯗꯤ ꯌꯥꯗꯣꯏ ꯃꯥꯟꯗꯦ ꯁꯨꯁꯤꯜꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯄ꯭ꯔꯦꯃꯣꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯍꯥꯏꯕ ꯍꯥꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯥꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯁꯦ ꯑꯇꯣꯞꯄ ꯑꯃ ꯅꯪ ꯈꯜꯂꯨꯅꯦ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯂꯩꯇꯕ꯭ꯔꯥꯕ ꯁꯨꯁꯤꯜꯅ ꯍꯥꯏꯅꯨꯗ ꯌꯥꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯣ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯅꯪ ꯁꯤꯒꯤ ꯋꯥꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯣꯏꯅꯦ ꯍꯥꯏꯕꯨꯗꯤ ꯍꯥꯏꯗꯣꯛꯂꯣꯏꯅꯦ ꯑꯁ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯍꯥꯏꯗꯅ ꯂꯛꯅꯕ ꯀꯔꯦꯝꯅꯕꯒꯤ ꯃꯇꯧ ꯑꯃꯗ ꯑꯁꯨꯝꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯃꯣ ꯑꯁꯦ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯃꯥꯅ ꯅꯣꯛꯂꯤꯕꯁꯤ ꯑꯇꯩ ꯃꯔꯝꯇ ꯅꯠꯇꯦ ꯕꯤꯖꯦꯇꯥꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯁꯨꯁꯤꯜꯗꯤ ꯈꯔ ꯍꯦꯟꯅ ꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯁꯤꯃꯛꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯌꯥꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯃꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯁꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯒ ꯇꯤꯟꯅꯍꯟꯕꯁꯨ ꯃꯥꯅ ꯄꯥꯝꯂꯝꯗꯦ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯅꯤ ꯌꯥꯕ ꯌꯥꯗꯕꯅ ꯑꯃ ꯑꯣꯏꯔꯒ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯔꯒ ꯌꯦꯡꯕꯗꯤ ꯃꯍꯥꯛ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯈꯤꯗꯦ ꯁꯨꯁꯤꯜꯒꯤ ꯃꯅꯥꯛꯇꯁꯨ ꯄ꯭ꯔꯦꯃꯣ ꯃꯥꯅ ꯆꯪꯂꯛꯈꯤꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯥꯅꯁꯨ ꯀꯅꯥꯅꯁꯨ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝ ꯑꯇꯩꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯟꯅꯕꯒꯤ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯃ ꯆꯥꯟꯅꯁꯤ ꯑꯁꯤꯃ ꯇꯧꯁꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯁꯨꯁꯤꯜ ꯑꯁꯦ ꯄꯥꯛ ꯍꯥꯏꯔꯝꯗꯦ ꯃꯁꯤ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯦꯃꯣꯅ ꯍꯥꯏꯍꯟꯗꯕꯅꯤ ꯃꯃꯥꯟꯅꯕ ꯑꯇꯩꯅꯗꯤ ꯁꯨꯁꯤꯜ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯔꯝ ꯃꯣꯛꯄꯁꯨ ꯑꯣꯏꯕꯅꯤꯅ ꯃꯥꯕꯨ ꯍꯥꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯣꯅꯗꯤ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯟꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯁꯨꯁꯤꯜ ꯑꯁꯦ ꯄꯥꯛ ꯍꯥꯏꯔꯝꯗꯦ ꯁꯨꯁꯤꯜꯁꯨ ꯑꯁꯨꯝꯅ ꯃꯤ ꯄꯨꯜꯂꯒ ꯆꯥꯕꯁꯦ ꯃꯥꯁꯨ ꯀꯌꯥ ꯀꯟꯅ ꯇꯧꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯄ꯭ꯔꯦꯃꯣꯅ ꯍꯥꯏꯍꯟꯗꯕꯅꯤ ꯄ꯭ꯔꯦꯃꯣꯅ ꯀ꯭ꯂꯥꯁꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯕ ꯇꯥꯔꯕꯁꯨ ꯈꯔ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯁꯤ ꯃꯥꯒ ꯄꯨꯟꯅ ꯂꯣꯏꯅꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯇꯧꯕꯗꯣ ꯃꯥꯅ ꯄꯥꯝꯃꯤ ꯃꯁꯤꯃꯛꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯃꯣꯅ ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯕꯦꯆ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯈꯛ ꯌꯥꯎꯔꯤ ꯃꯍꯥꯛꯁꯦ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯄꯨꯔꯒ ꯂꯥꯛꯏ ꯈꯔ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯃꯥꯜꯂꯤ ꯃꯍꯥꯛꯀ ꯄ꯭ꯔꯦꯃꯣꯒꯗꯤ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯑꯗꯨꯃꯛ ꯄꯨꯜꯂꯤ ꯄ꯭ꯔꯦꯃꯣꯗꯤ ꯃꯥꯒ ꯄꯨꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯅ ꯑꯆꯥꯄꯣꯠꯄꯨ ꯂꯩꯕꯅꯦ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯁꯤꯅ ꯃꯃꯥꯟꯅꯕꯁꯦ ꯃꯥꯅ ꯄꯨꯟꯕ ꯂꯣꯏꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯗ ꯃꯥꯅ ꯍꯥꯏ ꯇꯥꯎ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯅꯪꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯕꯇ ꯅꯠꯇꯦ ꯌꯥꯍꯟꯒꯗꯣꯔꯤꯕꯅꯤ ꯀ꯭ꯂꯥꯁ 9 10ꯁꯤꯗꯒꯤ ꯑꯃ ꯈꯜꯂꯨꯅꯦ ꯑꯩ ꯍꯥꯏꯒꯦꯕ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯍꯟꯒꯦꯕ ꯀꯅꯥ ꯅꯨꯄꯤ ꯄꯥꯝꯕꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯗ ꯍꯥꯏ
ꯃꯃꯥꯟꯅꯕꯁꯤꯅ ꯋꯥꯈꯜ ꯑꯁꯤ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯕꯤꯖꯦꯇꯥꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ, ꯀꯔꯤꯝꯇ ꯋꯥꯒꯅꯨ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯩꯅ ꯁꯤꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯒꯤ ꯍꯧꯔꯦ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯃꯥꯒꯤꯗꯃꯛꯇ ꯑꯆꯥꯄꯣꯠꯄꯨ ꯌꯥꯝꯅ ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯥꯞ ꯃꯇꯝꯅꯤ꯫ ꯄ꯭ꯔꯦꯃꯣ ꯕꯤꯖꯦꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯕꯤꯖꯦꯇꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯗꯨꯅ ꯃꯥꯅ ꯍꯥꯏ, ꯕꯤꯖꯦꯇꯥ, ꯑꯩꯗꯣ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯄꯥꯎ ꯑꯃꯈꯛꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ꯫ ꯕꯤꯖꯦꯇꯥꯅꯁꯨ ꯐꯥꯒꯤ ꯇꯧꯗꯨꯅ, ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯔꯛꯎꯅꯦ꯫ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ, ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯉꯔꯪ ꯂꯩꯔꯤꯅꯦ, ꯑꯩꯗꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝꯁꯨ ꯈꯪꯗ꯭ꯔꯕ꯫ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯕꯅꯤꯀꯣ, ꯅꯪ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯅꯣꯕ꯫ ꯕꯤꯖꯦꯇꯥ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯑꯃꯨꯛꯀꯁꯨ ꯈꯨꯝꯃꯤ꯫ ꯕꯤꯖꯦꯇꯥꯒꯤ ꯋꯥꯈꯜꯗ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯈꯟꯖꯕ ꯑꯃꯗꯤ ꯂꯩ꯫ ꯁꯨꯁꯤꯜꯒ ꯄ꯭ꯔꯦꯃꯣꯒꯗꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯁꯦ ꯁꯨꯁꯤꯜꯒꯤꯗꯃꯛꯇꯔ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ꯫ ꯁꯨꯁꯤꯜꯕꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯈꯪꯍꯟꯗꯅ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯨꯁꯤꯜꯒꯤ ꯃꯃꯤ ꯈꯔꯗꯪꯗꯤ ꯃꯥꯅ ꯂꯥꯠꯆꯔꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯤ, ꯀꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤꯅꯤ꯫ ꯁꯨꯁꯤꯜꯅ ꯀ꯭ꯂꯥꯁꯁꯤꯗ ꯌꯥꯝꯅ ꯐꯕ, ꯃꯥꯅ ꯃꯔꯝ ꯃꯣꯛꯄ, ꯃꯥꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯃꯇꯧ ꯑꯁꯤꯗ ꯕꯤꯖꯦꯇꯥꯅ ꯃꯥꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯃꯣꯒꯤ ꯋꯥꯁꯤꯗ ꯕꯤꯖꯦꯇꯥꯁꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯗꯨꯅ, ꯍꯥꯏꯔꯛꯎꯅꯦ, ꯀꯔꯤ ꯋꯥꯅꯣ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ, ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯖꯤꯕꯟ ꯈꯪꯉꯤꯅ? ꯖꯤꯕꯟꯅ ꯅꯪꯗꯨ ꯈꯪꯗꯦꯅꯦ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅ ꯉꯔꯪ ꯂꯩꯔꯤꯅꯦ꯫ ꯕꯤꯖꯦꯇꯥ ꯃꯥꯒꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯟꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯈꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯈꯤ꯫ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ, ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯤꯗꯨꯕꯣ? ꯖꯤꯕꯜꯁꯦ ꯌꯥꯝ ꯐꯕꯅꯤꯉꯣ, ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯥꯏ ꯃꯥꯜꯂꯤ ꯃꯣꯏ ꯏꯃꯨꯡꯗꯣ꯫ ꯁ꯭ꯀꯨꯜꯁꯤꯗ ꯃꯥꯅ ꯂꯥꯛꯄꯗ ꯑꯆꯥꯄꯣꯠꯄꯨ ꯂꯩꯔꯛꯄꯅꯦ, ꯀꯔꯤꯒꯤꯅꯣ ꯄꯪꯂꯩꯗ ꯂꯩꯔ ꯂꯥꯛꯏ꯫ ꯏꯃꯥꯟꯅꯕꯁꯦ ꯐꯗꯤ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯕꯤꯖꯦꯇꯥ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ꯫ ꯑꯁꯣꯝꯗ ꯄ꯭ꯔꯦꯃꯣꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯍꯦꯛꯇ ꯌꯥꯅꯕ ꯉꯔꯪ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯕꯤꯖꯦꯇꯥꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ, ꯑꯩꯗꯣ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯅꯨꯄꯥ ꯈꯪꯅꯒꯦ ꯇꯧꯕ, ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩ ꯅꯨꯄꯥ ꯈꯪꯅꯅꯤꯡꯕ ꯄꯣꯛꯇꯦꯗ꯫ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ, ꯐꯔꯦꯅꯦ, ꯅꯪꯅ ꯄꯣꯛꯇ꯭ꯔꯒꯅ ꯉꯥꯏꯍꯟꯕ ꯌꯥꯕ꯭ꯔꯣ? ꯑꯗꯣ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯍꯟꯅꯤ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯅꯤ ꯍꯥꯏꯔꯨꯔꯦꯕ, ꯑꯗꯣ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯗꯨ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯏꯒꯦꯔꯥ? ꯕꯤꯖꯦꯇꯥꯅ ꯈꯨꯝꯃꯤ, ꯑꯩꯗꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯅꯪꯅ ꯐꯖꯅ ꯍꯥꯏꯈꯣꯕ, ꯑꯩꯗꯣ ꯍꯌꯦꯡ 10 ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯣꯏꯅ ꯐꯖꯅ ꯋꯥꯈꯟꯗꯣ ꯈꯜꯂꯒ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯑꯒꯦꯕ꯫ ꯑꯁꯨꯝꯅ ꯕꯤꯖꯦꯇꯥꯅ ꯉꯥꯏꯖꯔꯝꯕ, ꯃꯥꯅ ꯈꯟꯖꯔꯝꯕꯗꯤ ꯁꯨꯁꯤꯜꯒꯤ ꯃꯄꯥꯎꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯖꯤꯕꯟꯒꯤ ꯑꯣꯏꯅ ꯄ꯭ꯔꯦꯃꯣꯅ ꯄꯥꯎ ꯍꯥꯏꯔꯛꯄꯁꯤꯗ ꯕꯤꯖꯦꯇꯥ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯀꯟꯅ ꯉꯔꯪ ꯉꯪꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯄ꯭ꯔꯦꯃꯣꯅ, ꯑꯗꯨꯕꯨ ꯕꯤꯖꯦꯇꯥꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯂꯛꯄꯁꯤꯗ ꯄ꯭ꯔꯦꯃꯣꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯍꯣꯏ, ꯐꯔꯦ, ꯑꯗꯣ ꯍꯌꯦꯡꯋꯥꯏ 10 ꯂꯣꯏꯔ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯩ ꯄꯥꯎ ꯄꯤꯔꯛꯀꯅꯤꯀꯣ, ꯅꯪ ꯌꯥꯒꯗꯕꯅꯤꯀꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯦꯃꯣ ꯑꯁꯦ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯤꯖꯦꯇꯥꯁꯦ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕ ꯃꯇꯝꯗ, ꯑꯩꯅ ꯈꯜꯂꯝꯕꯅ ꯑꯃ, ꯃꯣꯏꯅ ꯄꯥꯎ ꯄꯨꯔꯛꯂꯨꯅ ꯑꯃ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯍꯣꯃꯣ ꯑꯣꯏꯅ ꯇꯧꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯈꯜꯂꯝꯃꯣꯏꯗ꯭ꯔꯥꯅꯦ? ꯈꯪꯗꯦ, ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯕꯒꯨꯝꯗꯤ ꯇꯧꯕꯅꯦꯕ꯫ ꯍꯥꯏꯅꯤꯡꯕ ꯂꯩꯔꯗꯤ ꯃꯥꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯌꯥꯔꯕꯅꯦ꯫ ꯃꯤꯅꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯏ, ꯏꯃꯥꯟꯅꯕꯤꯅꯁꯨ ꯄꯥꯎꯁꯦ ꯄꯪꯄꯨꯗ ꯄꯨꯔꯛꯏ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯥꯅꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯁꯦ ꯃꯅꯥꯛ ꯆꯪꯂꯒ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯕꯤꯖꯦꯇꯥꯅ ꯅꯨꯡꯉꯥꯏꯖꯗꯕ ꯀꯌꯥꯁꯦ ꯐꯣꯡꯗꯣꯛꯆꯗꯨꯅ ꯃꯥꯅ ꯈꯜꯂꯤ꯫ ꯅꯣꯡꯃꯁꯨ ꯁꯨꯁꯤꯜꯒꯤ ꯌꯥꯝꯅ ꯏꯀꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯈꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯃꯈꯣꯏ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯥꯃꯤꯟꯅꯕꯅꯤ꯫ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯁꯨꯁꯤꯜ, ꯅꯪꯅ ꯂꯥꯏꯔꯤꯛ ꯁꯨꯝ ꯄꯥꯔꯒ ꯂꯩꯌꯨ, ꯀ꯭ꯂꯥꯁ 10ꯒꯤ ꯃꯇꯝꯁꯨ ꯂꯣꯏꯗꯣꯔꯦ, ꯅꯪꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯂꯩꯔꯗꯤ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗꯅ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯒꯤꯗꯃꯛꯇ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯒꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯁꯤꯜ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩ꯫ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯃꯣꯗꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯤꯅ ꯃꯥꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛ ꯊꯠꯂꯒ, ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯃ ꯇꯝꯒꯦꯅꯦ, ꯏꯇꯥꯎ ꯁꯨꯁꯤꯜꯁꯦ ꯊꯥꯖꯗꯅ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯁꯨꯁꯤꯜꯅ ꯃꯉꯣꯟꯗ ꯈꯣꯠꯇꯨꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯥꯡꯊꯣꯔꯛꯇꯅꯕ ꯍꯥꯏ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯣꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯏꯀꯥꯏꯍꯜꯂꯤꯕ꯭ꯔꯥ, ꯃꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯤꯕ꯭ꯔꯥ, ꯀꯔꯤꯒꯨꯝꯕ ꯃꯇꯧ ꯑꯃꯗꯤ ꯃꯥꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ, ꯁꯨꯁꯤꯜꯒꯤꯁꯨ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨꯗꯤ ꯂꯩꯌꯦ,
ꯑꯗꯨꯕꯨ ꯈꯪꯗꯦꯗ ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯤ ꯑꯃꯗ ꯍꯦꯛ ꯉꯥꯎꯔꯨꯕꯒꯨꯝ ꯇꯧꯔꯗꯅ ꯀꯅꯥꯅꯣꯅꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯖꯤꯕꯟꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯁꯨꯆꯤꯟꯁꯨ ꯄꯥꯝꯖꯔꯝꯅꯤꯌꯦ ꯏꯁ ꯏꯇꯥꯎ ꯖꯤꯕꯟꯅ ꯍꯪꯕꯗ ꯐꯥꯎ ꯌꯥꯗ꯭ꯔꯀꯥꯟꯗ ꯀꯗꯥꯏꯗꯒꯤ ꯁꯨꯆꯤꯟꯗꯗꯤ ꯌꯥꯔꯛꯀꯗꯕꯅꯣꯗ ꯅꯠꯇ꯭ꯔꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄ꯭ꯔꯦꯃꯣꯅ ꯅꯣꯛꯑꯝꯃꯤ ꯈꯪꯗꯕ ꯃꯃꯥꯟꯅꯕ ꯑꯃꯅꯗꯤ ꯀꯅꯥꯅꯣꯅꯦ ꯏꯇꯥꯎ ꯖꯤꯕꯟꯒ ꯁꯨꯆꯤꯟꯒ ꯃꯨꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯕꯣ ꯁꯨꯁꯤꯜꯗꯤ ꯃꯤꯀꯨꯞꯁꯤꯗ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯖꯤꯕꯟꯁꯨ ꯉꯁꯤꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯇꯧ ꯑꯃ ꯇꯧꯏ ꯄ꯭ꯔꯦꯃꯣꯅ ꯈꯨꯝꯃꯤ ꯑꯣ ꯕꯤꯖꯦꯇꯥꯅꯦ ꯕꯤꯖꯦꯇꯥꯗꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯁꯨꯁꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯤꯁ ꯕꯤꯖꯦꯇꯥ ꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯏꯇꯥꯎ ꯖꯤꯕꯟ ꯈꯣꯏꯒꯗꯤ ꯃꯈꯣꯏꯒꯗꯤ ꯄꯥꯕꯁꯨ ꯌꯥꯔꯤꯕꯅꯤ ꯖꯤꯕꯟꯅ ꯍꯥꯏꯕꯗ ꯐꯥꯎ ꯌꯥꯗ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯏꯇꯥꯎ ꯁꯨꯁꯤꯜꯁꯤꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯁ ꯇꯧꯕꯕꯨꯗꯤ ꯑꯩꯅ ꯀꯅꯥ ꯄꯥꯝꯖꯕꯒꯦ ꯀꯅꯥ ꯅꯤꯡꯖꯕ ꯂꯩꯕꯒꯦ ꯍꯪꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯦꯛ ꯏꯀꯥꯏ ꯀꯥꯏꯅ ꯈꯨꯝꯈꯤꯕꯖꯥꯠꯅꯤ ꯑꯩꯅꯁꯨ ꯍꯪꯂꯨꯕꯒꯤ ꯁꯣꯏꯕꯅꯤ ꯑꯩꯅꯁꯨ ꯕꯤꯖꯦꯇꯥꯗꯤ ꯌꯥꯔꯛꯑꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯖꯤꯕꯜꯒꯤ ꯐꯥꯎ ꯉꯔꯪ ꯉꯔꯪ ꯉꯪꯕꯗ ꯌꯥꯗꯕꯅꯤ ꯑꯗꯨꯝꯅ ꯄ꯭ꯔꯦꯃꯣꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅꯤꯗꯤ ꯄ꯭ꯔꯦꯃꯣꯒꯤ ꯃꯇꯧꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯃꯥꯟꯅꯕ ꯑꯃꯅ ꯁꯨꯁꯤꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯀꯛꯆꯦꯡ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯠꯇꯦ ꯅꯨꯄꯤꯁꯤꯕꯨ ꯖꯤꯕꯟꯅ ꯍꯪꯂꯒ ꯂꯣꯏꯅ ꯌꯥꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯁꯨꯁꯤꯜꯅ ꯍꯪꯕꯗꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ ꯑꯁ ꯏꯇꯥꯎꯅꯁꯨ ꯄꯉꯥꯡꯗ ꯉꯥꯡꯍꯦ ꯂꯩꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯅꯈꯣꯏꯁꯤꯃ ꯈꯪꯗꯤ ꯈꯪꯗꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯛꯏ ꯁꯨꯁꯤꯜ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯐꯝꯕꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯥꯁꯤ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ ꯃꯃꯥꯟꯅꯕ ꯑꯃꯅꯤꯅ ꯐꯥꯏ ꯀꯛꯆꯦꯡ ꯅꯪꯒꯤ ꯋꯥꯗꯨ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯅꯦ ꯅꯠꯇꯦ ꯖꯤꯕꯟꯅ ꯍꯪꯕꯗ ꯌꯥꯗꯕꯗꯨ ꯁꯨꯁꯤꯜꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯌꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ ꯑꯁ ꯑꯗꯨꯝꯗꯤ ꯈꯜꯂꯨꯅꯨ ꯍꯣꯏ ꯃꯪꯗ ꯐꯥꯎ ꯃꯪꯔꯨꯅꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯥꯎꯊꯣꯛꯅ ꯋꯥꯁꯦ ꯍꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯂꯣꯏꯅꯅ ꯁꯨꯁꯤꯜꯒꯤ ꯏꯀꯥꯏꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯅ ꯍꯥꯏ ꯐꯔꯦ ꯅꯪꯅ ꯌꯥꯔꯣꯏ ꯈꯜꯂꯤꯗꯣ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯅ ꯍꯥꯏꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯁꯤꯗ ꯀꯛꯆꯦꯡꯅ ꯍꯥꯏ ꯄꯩꯁꯥ ꯊꯥꯅꯁꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯛꯆꯦꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯖꯤꯕꯟ ꯑꯃꯨꯛ ꯍꯥꯏ ꯑꯩꯁꯨ ꯉꯁꯥꯏ ꯇꯥꯒꯦꯅ ꯇꯥꯕꯅꯤꯗ ꯅꯈꯣꯏꯒꯤ ꯋꯥꯁꯤꯗ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯑꯦꯗ ꯑꯩꯅ ꯍꯪꯕꯗ ꯌꯥꯗ꯭ꯔꯕ ꯅꯨꯄꯤꯗꯣ ꯑꯝꯇ ꯍꯪꯉꯨꯅꯦ ꯂꯥꯏ ꯀꯅꯥ ꯂꯥꯛꯑꯒ ꯌꯥꯕꯅꯣ ꯑꯝꯇ ꯍꯪꯉꯣꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯖꯤꯕꯟꯅꯁꯨ ꯑꯃꯨꯛ ꯅꯥꯄꯜ ꯀꯥꯅ ꯃꯈꯣꯏ ꯀ꯭ꯂꯥꯁ 10ꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯔꯩ ꯀꯌꯥ ꯑꯃ ꯌꯦꯠꯅꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯑꯃꯅ ꯁꯨꯁꯤꯜꯗ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯅꯪꯕꯨ ꯇꯁꯦꯡꯅꯃꯛ ꯕꯤꯖꯦꯇꯥꯁꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ ꯁꯨꯁꯤꯜꯅ ꯍꯥꯏ ꯑꯁ ꯐꯥꯒꯤꯅꯦꯕ ꯑꯗꯨꯝ ꯃꯥꯅ ꯉꯔꯪ ꯉꯪꯗꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯤꯕꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯈꯤꯕꯅꯦ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏ ꯅꯪꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩ ꯍꯥꯏꯒꯦ ꯁꯨꯁꯤꯜꯗꯣ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯅ ꯍꯣꯜꯅꯔꯤꯕ ꯁꯣꯔ ꯀꯌꯥ ꯑꯁꯤꯗ ꯏꯀꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯊꯖꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯨꯅꯨꯗ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯈꯤꯕꯅꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏ ꯄ꯭ꯔꯦꯃꯣꯒꯤ ꯃꯇꯧ ꯖꯤꯕꯟꯒꯤ ꯃꯇꯧꯗꯣ ꯅꯨꯡꯁꯤꯗꯕ ꯕꯤꯖꯦꯇꯥꯗꯣ ꯑꯁꯦꯡꯕ ꯅꯪꯒꯤꯗꯃꯛ ꯍꯪꯕꯗꯤ ꯌꯥꯔꯛꯀꯅꯤ ꯅꯪꯒꯤꯗꯃꯛ ꯍꯥꯏꯔꯗꯤ ꯃꯥꯗꯣ ꯁꯣꯏꯗꯅꯃꯛ ꯌꯥꯔꯛꯀꯅꯤ ꯁꯨꯁꯤꯜꯅ ꯍꯥꯏ ꯌꯥꯔꯣꯏꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯏꯁꯥꯅ ꯈꯪꯖꯩꯗ ꯀ꯭ꯂꯥꯁꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯊꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯍꯥꯏꯔꯨꯅꯨꯗ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯀ꯭ꯂꯥꯁꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯑꯣꯖꯥꯅꯁꯨ ꯌꯥꯝꯅ ꯑꯁꯥ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯔꯛ ꯍꯦꯟꯅ ꯋꯥꯡꯅꯕ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏ ꯁꯥꯟꯅꯁꯤ ꯁꯨꯁꯤꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ ꯕꯤꯖꯦꯇꯥꯁꯤ ꯃꯥꯅꯗꯤ ꯌꯥꯝꯅ ꯈꯟꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯗ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯅ ꯅꯣꯛꯅꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯏꯀꯥꯏꯗꯨꯅ ꯍꯥꯏꯍꯟꯈꯤꯗꯦ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯂꯝ ꯌꯦꯡꯕꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨ ꯆꯠꯈꯤꯔꯝꯃꯤ ꯀ꯭ꯂꯥꯁ 10 ꯀꯥꯕꯁꯤꯡꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤ ꯌꯥꯎꯗꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯁꯨꯁꯤꯜꯁꯦ ꯌꯥꯎꯔꯣꯏ ꯐꯅ ꯈꯟꯖꯔꯝꯂꯕꯁꯨ ꯃꯍꯥꯛꯁꯦ ꯌꯥꯎꯈꯤꯔꯝꯃꯤ ꯂꯝ ꯌꯦꯡꯕ ꯆꯠꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯃꯣ ꯑꯃꯗꯤ ꯖꯤꯕꯟꯗꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯒꯞꯁꯞ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯐꯣꯇꯣ ꯄꯪꯀꯥꯞꯇ ꯀꯥꯞꯃꯤꯟꯅꯩ ꯑꯗꯨꯒ ꯕꯤꯖꯦꯇꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯗꯨꯅ ꯐꯣꯇꯣ ꯀꯥꯞꯁꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯃꯤꯟꯅꯈꯤ ꯁꯨꯁꯤꯜꯁꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯎꯏ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯃꯥꯒꯤꯗꯃꯛꯇ ꯂꯨꯅ ꯈꯟꯕ ꯃꯃꯥꯟꯅꯕꯗꯨꯅ ꯁꯨꯁꯤꯜꯅ ꯏꯀꯥꯏꯖꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯑꯌꯥꯝꯕꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯂꯝ ꯌꯦꯡꯕꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯁꯨꯁꯤꯜ ꯑꯁꯤ ꯃꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ ꯁꯦꯟꯗ꯭ꯔꯥꯗ ꯃꯈꯣꯏꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯌꯧꯕ ꯃꯇꯝꯗꯅꯤ ꯃꯃꯥꯟꯅꯕꯁꯨ ꯁꯨꯁꯤꯜꯗ ꯍꯤ ꯇꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ
Suchildi mana purokliba paisado yamna purakpadi oidabani na paisado marang kaidabana maram oraga ai yarnida ai tongning di hadana tongdana bu honei mamanabduna hai tongdaba yaroine aina pasaga puna piram labne tongsilaw hadana kaushinna bu honei masigi matam masitani yamna ngaklaba thajadaba thodo amakak thokirami Susildo talle haramadagi mamanabduna tongsilaw hadana hek jingsinna matam masida magi nakandagi Susil asumna yamna ingna tamna korok khonjel amakak Susilna takhirami masu hi tongi hadana hek change taramadagi kanano hadina tungo thoktuna mani yengkirami yengu matamnadi korokliba atai kanasu nate bijatani mamanabi amasu manakti lebi Susildo yamna ngakpa amadi karino haifam tafum khangdaba mikop amadi tanjachita phawkirami bijatana nokmi mangonda yengduna hai hi tongdoribra Susilna hai tongi tawbani bijatana harami akhoi manabina camera ampari ibani do photo umta kamina siyabra asumna harakуда Susil se manga chapmane pakat pamati ikai bulunana asumna khumbangam dabagi matawama mana tawkirami bijatana lao asida lepune photo kamina se manabi camera si payo pikre mamanabdu hi tongkat pahorubani adabu tawriba mataw sidi yam ngakre asumna mamanabiduna tawduna bijata amadi Susil makhoi ani photo ahumari kapkirami photo kaplor matungda Susil mamanabdu manaka changduna makhoi ani hi tongkirami bijata su mamanabidu asomna kalamna thokre mamanabana Susil di yel khai tutu yenguto bijata se nangonda kari ko makhati khali khangeba mana chalaga nangonda photo kamina se haibenga misi nubana na haigda buwa natro nubi man hairise ma nangonda kari ko makhati khalleba ai khangeba haduna mamanabduna hai Susilna hai sigi wase tokshiba ai sigi wase hek ningsinglubada isa se kaino matoyeba asigi wase tokshiba haduna mamanabsida mana phana khanjaba nuksijaba phana leidabasu masigi wase tumina leikina man harami hanadi wakhal yamanu ngaralbasu hadak mamanaba kharana laknakiba noknakibaduna maram oraga Susil magi wakhal thona khutimak mayeng takibani hantakibani asumna makhoigi class 10 tamnegi matam nasida bijatana mangun igit kaya ama piki Susil su mabu yamanu siki adubu mamanaba singi minok maisa amadi makhoigi leiriba thak asida hairu matamda yarakloidra haduna manu wakhal kaya asi khankibna maram oraga Susil bijatada kariguma amata haikide kariguma amata mana kangthokide asumna nomugi matam hokibna class 10 gi exam thakre makhoigi school asigi class 10 tamliba singadugi farewell gi program numini masigi numit asida su satra sati sing oja sing loinana chak chamine chak chabalor matungda makhoina kuli kuntai phengba chamba mayam punna tomninge matam sida premona mayam asida onsilaga ngasidi aroibu numisu oire matungda pak punna phangadab sunate nangi hainingba haina horhoi haduna he khairakpani mamanabsing amasu munmum sonai tumin siron tongnari mamanabsing amasu panghaida hainari premona muk mayamrak asida mana wa ka hena nganguna maram orga man hai akhoi itaw jiban su ngasidi bijata ga makhoi ni si wa haina gadabo numit orangmani haina rodana nakhoi ni asaida nungai tagana asaida wari sanagiro haduna hek haidorakpani bijata wa ju taw matamda Susil su makhoi dige panglap latna leiban maram oraga yamna shauning kirami wa do hek tab ga mani yang libase Susil dani Susil mikup atuda tumina non thragle rami mamanabdu su Susil gi mataw du khangki bijatana premodi yamna shauni yengi premona hai asjibal hairodana numunga sai makhi bijata da hain habdo hairodana akhoi myam le bunungai tragana akhoi lam thidoke hadun hari bijata shauning mana loirabani mamanabising atai yawrabdu khangdabdigi haima jiban ga bijata ga haima yaine chanaini haduna makhoi masenji nokhya wayam hari as ina khunbiga lamba saini haduna amana su hairapu yawrare adubu makhoina hainariba ngangnariba wa kaya asitabada Susildi yamna sathin ikai ki habado mikupsida pharami bijatana premoda shaun hai nang wa ngang bu yam hinmali
nai du khara phajilo nganing ni haduna pangang su ngangano mimang tu mang khara ka nayu ne mimang tu mang khangna wa ngangano ni haduna premo da mana cherami adubu premo se adum na ngang da ikai bi mi nate ai bijata kari ki shawri buno aseng mani jiban haire adum phari as natra ne manabi manama mayam asumna premo sina hairak leba wa sida thawa isa sadra muk su haire bijata se yamna chawna murum solam daga makse mafum machidagi khara lapthol ga chakhirami adumna chakhi matam sida mamana basina susil gi manak leptun hai itaw yengudo bijata se mikup sida phawa nangun ingit bi habse aina khangi nangi wa orabadi makse soidina yagani adubu nang yamna pangde nang si pangdriba nang si mingam dribse hayen ko nang ningum dabde lagani ko nang ningum dabde lagani ko haduna mamana basina mikup asida phawa hai kirami asumna makhoi gi high school gi matam ase adum loikre matam na purak ahongmani nomu nomu gi asum matam ase haukhirami susil gi pachida thengna khiba ikai khiba ningam khidaba thodo aduna maram moraga magi pachida hena chauna singna bigi masa amsu lakhirabi oikirami class 10 loiba ikui kuidingai susildi magi mamana adum lawba lakre makhuna leriba inkola se thadolaga mamagi manakta adum lekhirami mama masa makhoini inkola si yon kibudinate susil gi yamna phaba hona ningma magi mato kaya sida magi mamana su makse simning labi afaba mi ama ohenbado pamkhirami asumna imphal da mahakti adum lekhirami marakta noma bijata mamanabi lonena susil gi lekai de su makse noma koiba lakhi ikai na lekai gi mi ama hangama tamda susil khoidi lam honaga mamamsa sakhibi yamna kui habiki pausu bijata na marak noma takhibani susil gi pachida challenge samak lonena magi pusida mai pak taba yade mi oi taba yade habigi wakhallamada adum makse yamna kan honaki nomu nomu gi matam masum masum hawkre nasidi class 12 ki exam gi matam phawal loikrabani maraksida premona jiban gi damak bijata bu yamna toina ngarang ngangdana adum haiki bijata su ngarang gangba yamna toina haimno mata wasida koina ba koina drabasu adum jiban gi makhoi ni se paw khra phawna bhri jiban su bijata na tam school khudimakta aishu tamgani haduna adum tamna lakpuduna nasidi college kabagi matam asi phawbada bijata na kariba college sida jibal su adum karame aduga premo su makhoi phuna taminarame adubu bijata na jiban bu yaning ni yaduna koina badi oide mamana ba premo na ngarang ngang masida wari sana pa paw khona bagi matawma adum oibani asumna makhoina second semester gi matam ase loiba matam dani bijata su susil mangonda hairak pra haduna sangna sahi ahum mari gi matam ase ngai di ngai jaramani adubu hairak tabani na nubi mana de karam na hairuni madi lamsu honaga lekrabani matam gi matungina mabu fana nuksiba tarabsu adumak magi nuksiba gi mami sidi khara khara mami sangla kumatamni adubu mahakse hojik jiban ga mag koina bar habsu koina tri mahak nupa koina nimgi interesti kaya kana masada phawdabugum adumak tarami noma kentinda premo bijata mamanabi amaniga makhoi achata khara tominari numisidi jibal la amde asumna leiringai gi numit asidadi yamna ngalaba numit amakhak oikirami premo gi phone asida masak khangdaba number amadagi call amuk lame call du lakpadagi premo na kana ga number na sina charambadagi ngaktang leptuna phone du mun yengi number su save tawdeni kana anu sibo mamanabi sing aduna phagi torga hairi noi sairamni ko noi sairamuni nang haire pangang sungangi nupi haire pangkoi de koiramni nangi thokmok tawba oidaba kaya am ngangbado nangi saiduna thajadabadagi number sillaga call torakpuramni ne nasidi soirorose soidanwa ki nang khana birani phabiradi se asumna mamanabi amana laknaduna wahari premona khumi chala hai ai nupi myam koiba kaina ai nupi koidi ko pangang ngangjabagi wani non yam tarang lagana loudspeaker thagini loudspeaker thagi yenguni hadana phone do hek paikhalle hello adumna hek kawbada itaw aine nai khangdrabo asumna wa harakbani matam kuirabo oibani na khonjel du khangma ngamde premona kanano ai khangma ngamdre
ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯗꯕ ꯑꯁ ꯏꯇꯥꯎ ꯑꯩꯅꯦ ꯁꯨꯁꯤꯜꯅꯦ ꯁꯨꯁꯤꯜꯅꯦ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯎꯠꯁ꯭ꯄꯤꯀꯔ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯖꯦꯇꯥꯁꯨ ꯇꯥꯔꯦ ꯑꯇꯩ ꯂꯣꯏꯅ ꯇꯥꯔꯦ ꯍꯥ ꯅꯪ ꯁꯨꯁꯤꯜꯅꯦꯕ ꯑꯁ ꯀꯨꯏꯔꯦꯍꯦ ꯀꯨꯏꯔꯕ ꯇꯨꯡꯁꯤꯗ ꯅꯪꯗꯤ ꯑꯁ ꯅꯪꯕꯨ ꯀꯝ ꯇꯧꯔꯤꯒꯦꯅꯦꯍꯦ ꯁꯨꯁꯤꯜ ꯍꯥꯏ ꯈꯪꯗꯦꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10ꯗ ꯄꯨꯟꯈꯤꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯁꯤꯡꯗꯣ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤ ꯃꯈꯣꯏꯁꯤꯡꯗ ꯅꯣꯡꯃꯇꯪ ꯅꯪꯅ ꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯗꯅ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ ꯌꯥꯏꯅꯦ ꯑꯩꯁꯨ ꯄꯨꯅꯤꯡꯅ ꯂꯩꯔꯝꯃꯤꯅꯦ ꯅꯪꯁꯨ ꯂꯝ ꯂꯥꯞꯅ ꯂꯩꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯗꯣ ꯅꯈꯣꯏ ꯏꯃꯥ ꯏꯆꯥꯕꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯁꯨꯁꯤꯜꯅ ꯍꯥꯏ ꯀꯩꯗꯧꯕ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯍꯟꯗꯛꯇꯤ ꯂꯥꯛꯑꯒꯗꯕꯅꯦ ꯑꯩꯈꯣꯏ ꯈꯨꯜꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯒꯗꯕꯅꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯊꯥ 6 ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯨꯜꯗꯣ ꯑꯩ ꯌꯥꯝ ꯅꯤꯡꯁꯤꯡꯕꯗꯒꯤ ꯂꯥꯛꯑꯝꯃꯤ ꯅꯪꯁꯨ ꯊꯦꯡꯅꯗꯦ ꯏꯃꯥꯟꯅꯕ ꯑꯇꯩꯁꯨ ꯑꯃ ꯊꯦꯡꯅꯍꯧꯗꯦ ꯑꯩꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯕ ꯅꯣꯏꯁꯨ ꯑꯅꯥ ꯑꯌꯦꯛ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯦꯃꯣꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯌꯥꯎꯗꯦ ꯁꯨꯁꯤꯜꯅ ꯍꯥꯏ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇꯪ ꯍꯪꯒꯦꯗꯅ ꯄ꯭ꯔꯦꯃꯣꯅ ꯍꯪꯉꯨꯅꯦ ꯅꯪꯅ ꯍꯪꯅꯤꯡꯕ ꯍꯪꯉꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯁꯨꯁꯤꯜꯅ ꯕꯤꯖꯦꯇꯥ ꯈꯣꯏꯗꯤ ꯀꯔꯝ ꯇꯧꯔꯤꯒꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯃꯣꯁꯦ ꯕꯤꯖꯦꯇꯥꯗ ꯌꯦꯡꯉꯤ ꯕꯤꯖꯦꯇꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯛꯇ꯭ꯔꯒ ꯃꯥꯕꯨ ꯍꯥꯟꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯤꯗ ꯕꯤꯖꯦꯇꯥꯁꯦ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯏ ꯕꯤꯖꯦꯇꯥꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯄ꯭ꯔꯦꯃꯣꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯀꯣꯂꯦꯖꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯁꯨꯁꯤꯜꯅ ꯍꯥꯏ ꯏꯇꯥꯎ ꯑꯩꯗꯣ ꯍꯟꯗꯛ ꯊꯕꯛ ꯈꯜꯂꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯦꯃꯣꯅ ꯀꯔꯤ ꯅꯪ ꯊꯕꯛ ꯈꯜꯂꯦꯕ ꯑꯩ ꯊꯕꯛ ꯈꯜꯂꯦ ꯑꯩ ꯑꯦꯌꯔ ꯐꯣꯔꯁꯇ ꯊꯕꯛ ꯐꯪꯂꯦ ꯄ꯭ꯔꯦꯃꯣꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯅꯤꯅꯦ ꯑꯌꯥ ꯑꯁ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯗꯒꯤꯁꯨ ꯑꯍꯥꯟꯕ ꯊꯕꯛ ꯇꯧꯕꯁꯦ ꯅꯪꯅ ꯍꯥꯜꯂꯤꯅꯦ ꯑꯌꯥ ꯑꯁꯨꯝꯅ ꯄ꯭ꯔꯦꯃꯣꯅ ꯍꯔꯥꯎꯖꯗꯨꯅ ꯋꯥꯁꯦ ꯍꯥꯏꯔꯝꯃꯤ ꯃꯤꯀꯨꯞꯁꯤꯗ ꯕꯤꯖꯦꯇꯥꯁꯨ ꯋꯥꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯃꯃꯥꯟꯅꯕꯤ ꯑꯇꯩ ꯌꯥꯎꯔꯤꯕꯗꯨꯁꯨ ꯁꯨꯁꯤꯜꯕꯨ ꯈꯪꯕ ꯑꯃꯅꯤꯈꯛ ꯌꯥꯎꯏ ꯑꯇꯩꯗꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯇꯥꯔꯔꯤ ꯁꯨꯁꯤꯜꯅ ꯑꯩꯗꯣ ꯍꯟꯗꯛ ꯊꯣꯔꯛꯄꯒꯤ ꯑꯩꯈꯣꯏ ꯄꯨꯟꯕꯗꯤ ꯑꯩꯅ ꯄꯨꯟꯅ ꯇꯧꯔꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇꯒ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯒꯦꯅ ꯉꯥꯏꯔꯤꯕꯅꯤꯅꯦ ꯕꯤꯖꯦꯇꯥꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗ ꯅꯪ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯍꯥꯏꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯥꯗꯣ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯕꯣ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯎꯠꯁ꯭ꯄꯤꯀꯔꯁꯨ ꯍꯦꯛ ꯊꯥꯔꯨꯒꯨꯝ ꯇꯧ ꯄ꯭ꯔꯦꯃꯣꯁꯦ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯕꯤꯖꯦꯇꯥꯁꯨ ꯋꯥꯗꯨ ꯇꯥꯕ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄ꯭ꯔꯦꯃꯣꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤꯁꯨ ꯃꯨꯟꯅ ꯌꯦꯡꯅꯕ ꯍꯧꯔꯛꯈꯤ ꯄ꯭ꯔꯦꯃꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯋꯥ ꯂꯥꯟ ꯀꯔꯤꯝꯇ ꯉꯥꯡꯉꯝꯈꯤꯗ꯭ꯔꯦ ꯁꯨꯁꯤꯜꯅ ꯍꯥꯏ ꯑꯩꯗꯣ ꯃꯇꯤꯛ ꯆꯥꯗꯦ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯛꯈꯤꯕꯗꯤ ꯕꯤꯖꯦꯇꯥꯗꯅꯤ ꯅꯪꯅ ꯃꯇꯝꯗꯨꯗ ꯍꯪꯉꯤꯗꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯌꯥꯎꯕ꯭ꯔꯥ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯗꯅ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯏꯀꯥꯏꯅ ꯕꯤꯖꯦꯇꯥꯁꯦ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯒꯗꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯒꯦꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯄ꯭ꯔꯦꯃꯣꯁꯦ ꯑꯃꯨꯛꯁꯨ ꯏꯀꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯂꯩꯈꯤꯔꯝꯃꯤ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯕꯤꯖꯦꯇꯥꯁꯨ ꯃꯤꯀꯨꯞꯁꯤꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯦ ꯃꯐꯝꯁꯤꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ ꯄ꯭ꯔꯦꯃꯣ ꯇꯧꯐꯝ ꯈꯪꯗꯕꯅ ꯁꯨꯁꯤꯜꯒꯤ ꯀꯣꯜ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯃꯑꯣꯡ ꯌꯦꯡꯂꯒꯦ ꯑꯁꯣꯝꯗ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯂꯩ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯈꯤꯔꯝꯃꯤ ꯃꯥꯅ ꯑꯗꯨꯅ ꯐꯣꯟ ꯊꯝꯈꯤꯕ ꯃꯇꯝꯗ ꯁꯨꯁꯤꯜꯗꯤ ꯃꯁꯤꯒꯤ ꯋꯥꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯅꯤꯡꯗꯨꯅ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯕꯤꯖꯦꯇꯥꯅ ꯆꯠꯈꯤꯕꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤꯁꯨ ꯃꯇꯨꯡ ꯏꯜꯂꯒ ꯇꯥꯟꯅꯩ ꯄ꯭ꯔꯦꯃꯣꯁꯨ ꯏꯀꯥꯏꯈꯤꯕꯗꯨꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯩ ꯑꯗꯨꯒ ꯕꯤꯖꯦꯇꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯕꯤꯖꯦꯇꯥ ꯆꯞ ꯂꯦꯞꯄꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯄ꯭ꯔꯦꯃꯣꯅ ꯍꯥꯏ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯉꯩ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯋꯥꯈꯜ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯉꯩ
imanabasingga panglang langlingay nokhidngai Sushilgi pawado nangonda pibada nakhoi imungi leriba mawong aduga yarakloidra khanbadagi aina haikitabani aina imanaba jibangi oina makhoidi inak khulli hadana magina mateng pangkibani chumi Sushilda aina ngarang ngangduna nangna pamjaba nupi lebra hangam matamda mana nangma nuksibagi wa hairakibani adabu nangonda haiba matamda aina Sushil khoigi imungi leriba phim aduda nangna yaroi khanduna haikidabani nangi mungta ngakpiyo adumna haibada Bijatani yamna shawnari yare khange to yare lekai amatadagi punna huminraklaga namanababu adu khantana khanba nate nangi wakalda aise inakhun nupa yamna pamba nupani khanra nangi marub jibaldo ai ngasi phobu koina dene nang ngangbagi asumti nabagi wane aduga nangi lekai dumaktadagi school ju punna tamnariba khara phibam chadana hingi habagi damakta namanaba Sushilgi wabu nang ngasi phobu lotlaga nang ngasi phobu haidana nang atopa namanaba singana mateng pangba nangdi namanaba masak khangdaba mini nangdi namanaba tasina masak khangdaba mini asumna yamna shawnu janami Premona hai Bijata ai singwa soikli sengmani Sushilna de nangbu yamna khalli habai khangi adubu ai kari haigadaban khangde ai yamni ikaire haduna makse tuminna dum non tharaga wase hairami Bijatana hai yare taningdre ba matam masukui bise aisu aigi thamhoida kana khangandana mami amakha lalaga lakibane adubu khudimusing ase nang loina kahelamani nang loina thugairamani harablaga Bijata kamning tawna adumak chakhirami Premo mikup sida mani ikai bise kari haironi tuminna no tharaga dumak lehurami Sushilna masana phongna haidopa kangthup ngamkitabagi ikaiba Bijatana su nupi oibigi haunasa haidopa kangthup ngamludabagi ikaiba aduga mamanabasina amuk Sushilse phibam chadan hingi magidamakta wa hairubada kanaroi aduga sarapudi achapo chabasu phangba loinabasu nungaiba senjau paiba imanabasinga pullaga makhoigi oina mateng pangi haduna Premona khallubadana khodimasing ase thoklibani aduga hojikti Sushildi matik chaba miyam oire maki nungaibagi paw marakta mangna amuk hanna mamanabasibu mana phana adumna tororabasu kawba ngamna nisingbirakpa Bijatagi maramda wa hangbirakpa kaya asina Premo ase numidang tumba yade matomta ikai jaba matomta ningam jataba kaya ama phawi Bijata si yumda madam mama mag Sushilga sendrada lamyengu chappa numita kamina kiba photo ado mangona ngasi phawba leiri mana pasilobani photo ado magi album manungda hablaga thammani lawthokchuni yengi aduga matomta ikai nuksi yanaba kaya aduna masu kape asumna matam khara hokre matam khara gi matungdadi Sushilnamadi magi ma makhoigi khungang asida mukhana lae yorokka matam asida yorokani haduna su Premo ga mukhani hana paw phona khrabani Premo su numisida kariguma khara haige kariguma khara togi haduna di ngai dibani Premona handana khawrang ngai birami aduga makhoigi yumudugi akoibasing Premona su mateng pangduna yam setok na thukpirami Sushil jarakpada Premo se harauna pichulangna kapi matamamada manadi lairabani mi punna matamnasu mabu pundanaba honakiba amadi thakneba mini ka haduna khalluba kaya ngasidi wakhal mapung pharakaba ikai nuksi kari no khalluba matam amadi Bijatana mangonda khawki warokhiba kaya asida makse matonda puning nusiduna Sushil uba matam asida masi kabi aduga konchille asumna mamanaba ani wari sanari makhoi ani ayuki matam asida chakcha punna chaminai chak chaba lor matungda su makhoi ani pundana wari sanai Premona su nungai khidaba kaya aduna mamanaba Sushilgi damakta mateng pangi haduna khankrabani nungthilgi matam asida itaw ekhud ngakchalu silaw haduna ngarang ngangduna pukhirami asumna lakpaduna Premo khogi yum yore Premo khogi yum asi kanagma amata leite Premona nang ai ka changlamo ai kanam lorakeba ka changlamo kanam lorake haduna mai ka ra changu haduna thajinkhirami magi ka asi mangol ka da lebani Sushilsu ingna tamna karimata khandana mangol ka asida hek changmani man hek changkibaga phamung asida nupi makhak phamlag leribasi obudadi Sushilase
ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯈꯪꯈ꯭ꯔꯦ ꯃꯤ ꯂꯩꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯊꯣꯛꯀꯦ ꯇꯧꯏ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯥꯅ ꯈꯣꯡꯗꯨ ꯊꯥꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯁꯨꯁꯤꯜꯅ ꯎꯔꯦ ꯁꯨꯁꯤꯜ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯩ ꯕꯤꯖꯦꯇꯥ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯦ ꯕꯤꯖꯦꯇꯥꯁꯦ ꯈꯪꯍꯧꯗꯦ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯤꯠꯇ ꯃꯄꯤ ꯑꯗꯨꯃꯛ ꯁꯤꯟꯊꯕ ꯍꯧꯔꯛꯑꯦ ꯁꯨꯁꯤꯜꯁꯨ ꯉꯥꯏꯍꯥꯛꯇꯪ ꯉꯛꯆꯥꯅꯕꯒꯤ ꯃꯇꯧ ꯑꯃꯗ ꯂꯦꯞꯂꯔꯦ ꯕꯤꯖꯦꯇꯥ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯁꯨꯁꯤꯜꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯀꯞꯈꯠꯂꯛꯏ ꯁꯨꯁꯤꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯊꯣꯛꯀꯦ ꯇꯧꯔꯝꯕ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯕꯤꯖꯦꯇꯥ ꯅꯪꯗꯤ ꯀꯔꯝꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯐꯝꯂꯝꯕꯗꯒꯤ ꯕꯤꯖꯦꯇꯥ ꯄꯨꯛ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯁꯨꯁꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯨꯁꯤꯜꯁꯦ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯕꯤꯖꯦꯇꯥꯅ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ ꯄꯥꯡꯗꯕ ꯊꯧꯅꯥ ꯂꯩꯇꯕ ꯄꯥꯡꯗꯕ ꯍꯥꯏꯗꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯖꯤꯜꯂꯦ ꯁꯨꯁꯤꯜ ꯈꯨꯝꯐꯝ ꯈꯪꯗꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯇꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯐꯨꯔꯝꯃꯤ ꯁꯨꯁꯤꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯕꯤꯖꯦꯇꯥꯅ ꯃꯉꯣꯟꯗ ꯐꯨꯕ ꯌꯥꯕ ꯐꯨꯏ ꯊꯥꯕ ꯌꯥꯕ ꯊꯥꯔ ꯃꯇꯨꯡꯗ ꯕꯤꯖꯦꯇꯥꯅ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯀꯟꯅ ꯌꯥꯜꯂꯒ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯤꯖꯦꯇꯥꯁꯦ ꯍꯦꯟꯅ ꯀꯞꯈꯠꯂꯛꯑꯦ ꯁꯨꯁꯤꯜꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥ ꯍꯥꯏꯒꯅꯤ ꯅꯪ ꯌꯥꯝꯅ ꯄꯥꯡꯗꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯅꯪ ꯌꯥꯝꯅ ꯄꯥꯡꯗꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯇꯥ ꯀꯞꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯁꯨꯁꯤꯜꯁꯨ ꯕꯤꯖꯦꯇꯥꯒꯤ ꯀꯞꯂꯤꯕꯗꯨ ꯊꯦꯝꯕꯤꯗꯨꯅ ꯇꯣꯛꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕ ꯑꯩꯅ ꯊꯧꯅꯥ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯑꯩꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯇꯣꯛꯁꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯕꯤꯖꯦꯇꯥꯅ ꯀꯞꯅ ꯑꯗꯨꯝ ꯍꯥꯏꯈꯤ ꯑꯩ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯨꯄꯤꯔꯥ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯄꯨꯜꯂꯛꯄꯗ ꯑꯩ ꯅꯣꯡꯃꯇ ꯏꯔꯥꯡ ꯇꯧꯔꯛꯄ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯈꯪꯈꯤꯗꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯞꯈꯤꯔꯝꯃꯤ ꯁꯨꯁꯤꯜꯅꯁꯨ ꯕꯤꯖꯦꯇꯥꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏ ꯇꯣꯛꯁꯦ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯇꯣꯛꯁꯦꯕ ꯑꯩꯅ ꯂꯣꯏꯅ ꯁꯣꯏꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯕꯅꯤ ꯅꯪꯅ ꯅꯄꯤ ꯇꯥꯕꯗꯨ ꯎꯔꯒ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤ ꯏꯍꯨꯜ ꯀꯌꯥ ꯐꯥꯎꯅꯈ꯭ꯔꯕ ꯇꯥꯔꯕꯁꯨ ꯄꯥꯡꯗꯕ ꯊꯧꯅꯥ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕ ꯃꯁꯥꯅ ꯃꯁꯥꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯖꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯔꯗꯪ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯈ꯭ꯔꯕꯁꯨ ꯃꯃꯩꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯗꯨꯅ ꯀꯞꯃꯤꯟꯅꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯔꯨꯞꯁꯥ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯗꯣꯛꯄ ꯀꯥꯡꯊꯣꯛꯄ ꯌꯥꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯍꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯂꯩꯈꯤꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯕ ꯇꯟꯖꯥ ꯈꯨꯗꯣꯡꯆꯥꯕꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯍꯧꯗꯕꯅ ꯃꯥꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯌꯥꯈꯤꯕ ꯌꯥꯈꯤꯗꯕ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕꯅ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯆꯪꯂꯒ ꯌꯦꯡꯕ ꯅꯠꯇ꯭ꯔꯒ ꯑꯃꯨꯛꯇꯪꯗꯤ ꯈꯣꯡꯂꯒ ꯌꯦꯡꯕꯁꯤꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ